Iramdam Manipur asida leibiriba youth amadi farmer mayamda mayam aina tolaba he Kangleicha na karigumba amtang mayam thamjari madudi khoi ngasi yen loibada mai pakna khoigi loiba ngamme ok loibada mai pakna loiba ngamme aduga hamengse mayamna yamna profit layadi khangi aduga mapal leibakta mapan gi lamda hamengse yam phajna loire success oina loire aduga khoigi Manipur da god farming se kari gidamakta tawdrino kari gidamakta ngamdrino haibase mayam khoi amtang thijanba khangminaba darkar yamna oibrana khalle do mayam aina ngasi semjariba video sidi atai karimata gi natte khoina god farming interest leiba farmers sing youth sing haibatare adu mayam angtang punjalakanda masi kari kamaina success ohengadagi haibagi matang sida khoigi leibiriba department gi expert sing da tanaminaba training lominaba adagi akhang khangda mayam sharing tawnaba marketing gi problem lakada basing kamaina face tawgadagi haibana sing ba mayam se mayam khoi angtang god farming de interest leibiba farmers sing khoi ta sanna rakanduda khoi kari kamaina marketing gi problem sina kamaina solve tawba aduga khoi gi breed gi problem sina kamaina solve tawba magi management problem sina kamai kari A to Z haibadi khoi gi god farming tawge khallagadi khangdaba yadaba basic nataba sumna khaki basic tudi khoi araiba mani aduga khoi yam important hoiba khangda yadaba important hoiba point sing do mayam masi hojikti khangba mathau tarabra khalle aduna mayam ai he Kangleicha na pijariba contact number asida mayam khoi amtang punminna na bagi khudong sabadu ai group semjara age sigi ai gi contact number sida line lobiraga god farming de interest leba farmersing haibadi in detail da adi Tinagi boiragasu mayam punna khangminanabagi tanjado amtang lobjage khalaga video je semjaraki lanai gi nuainabagi damakta aina chadi khoi sotharaba lomi khunai inkhlakliba satra naharol singsigi senmitlonda khitang oiragasu khoi kanaba ngamgadra khalaga ai mayam ai masi ai gi wakhalonda aina sagachara kanduda e sumain toragadi success oiba yani haibagi maramang khak ai ujarakpadagi khoina marang kaina production je leiragadi khoina tangiba potchisu hongdarakpa marketing gi problem sisu marang kaina leirakpa akoigi selling bu oragasu adagi akoina production puthoga akoina sell torokpa matamda nungaiba akoina boiler na ngasi marang kaina phangapna maram morkanda hoi marketing nungai de sumaina akoigi akoi angtang chawkhatmina ba pambagi damakta mayam ai sumaina ai mayam gi damakta khallaga ai semjarakpa video ni mayam akoi punnamtang saruk yamina hawo launa chawkhatmina se haiba wai si mayam da request tawjari mayam. Thank you all.